ꯐꯤꯖꯦꯠ ꯀꯌꯥ ꯃꯔꯣꯟ ꯅꯥꯏꯅ ꯊꯝꯖꯤꯟꯕꯗ ꯑꯀꯥꯏꯕ ꯊꯣꯏꯅ ꯂꯩꯇ꯭ꯔꯕꯁꯨ ꯅꯨꯡꯁꯤꯕꯗ ꯐꯤꯖꯦꯠ ꯁꯅꯥ ꯂꯨꯄꯥꯒꯨꯝꯅ ꯃꯔꯣꯟ ꯅꯥꯏꯅ ꯊꯝꯂꯨꯔꯕꯗꯤ ꯅꯨꯄꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗꯤ ꯑꯋꯥꯕ ꯆꯩꯅꯥ ꯏꯀꯥꯏ ꯐꯤꯔꯨꯛꯀꯨꯝꯕ ꯁꯃꯥꯖ ꯑꯁꯤꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯛꯄ ꯆꯩꯅꯥꯇꯅ ꯌꯣꯝꯂꯕ ꯄꯨꯟꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯍꯦꯟꯕ ꯀꯌꯥ ꯑꯃꯔꯣꯝ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯅꯨꯄꯤ ꯑꯃꯒꯨꯝꯅ ꯍꯤꯡꯒꯗꯕꯅꯤ꯫ ꯅꯨꯄꯤꯅ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯅꯨꯄꯥ ꯑꯃꯒꯨꯝ ꯈꯟꯕꯗꯤ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯅꯨꯄꯥ ꯑꯃꯒ ꯆꯥꯡꯗꯝꯅꯗꯨꯅ ꯑꯣꯟꯁꯤꯟꯅꯔꯣꯏꯗꯕꯅꯤ꯫ ꯅꯨꯄꯤꯅ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯃꯒꯤ ꯃꯒꯨꯟ ꯉꯥꯛꯅ ꯆꯠꯄ ꯉꯝꯗ꯭ꯔꯕ, ꯅꯨꯄꯤ ꯑꯃꯅ ꯆꯠꯀꯗꯕ ꯇꯧꯒꯗꯕ ꯂꯤꯆꯠ ꯄꯨꯝꯅꯃꯛ ꯅꯥꯊꯩꯔꯕꯗꯤ ꯃꯍꯥꯛ ꯑꯗꯨ ꯅꯨꯄꯤ ꯃꯥꯜꯂꯕꯁꯨ ꯅꯨꯄꯤꯅꯤ ꯍꯥꯏꯈꯤꯒꯗ꯭ꯔꯥ? ꯊꯣꯠꯂꯕꯤ ꯅꯧꯔꯕꯤ ꯂꯩꯔꯥꯡꯁꯤꯡꯒ ꯅꯨꯄꯤꯒ ꯑꯃꯠꯇ ꯑꯣꯏꯅ ꯆꯥꯡꯗꯝꯅꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯅꯨꯄꯤꯅ ꯑꯩꯈꯣꯏꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯥꯎꯗꯕ ꯐꯩ꯫ ꯂꯩꯍꯤ ꯆꯦꯜꯂꯕꯤ ꯂꯩꯔꯥꯡꯅꯤ ꯍꯥꯏꯗꯨꯅ ꯂꯝꯗꯝꯂꯛꯄ ꯈꯨꯗꯤꯡꯗ ꯂꯩꯍꯤ ꯌꯦꯟꯊꯣꯛꯄꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯁꯤ꯫ ꯂꯩꯔꯥꯡ ꯑꯃ ꯑꯣꯏꯔꯕꯗꯤ ꯆꯦꯛꯁꯤꯟꯅ ꯂꯩꯁꯥ ꯇꯝꯃꯨ꯫ ꯀꯩꯗꯧꯅꯨꯡꯗ ꯅꯥꯇꯣꯟ ꯆꯥꯕꯤ ꯁꯛꯇꯝ ꯂꯧꯒꯦ ꯈꯟꯒꯅꯨ꯫ ꯅꯨꯄꯤꯅ ꯅꯨꯄꯥ ꯃꯁꯤꯡ ꯈꯪꯗꯅ ꯅꯨꯡꯁꯤꯕ ꯊꯝꯂꯕꯗꯤ ꯅꯨꯄꯤꯒ ꯃꯥꯟꯅ ꯂꯩꯔꯛꯂꯣꯏ꯫ ꯑꯍꯦꯟꯕ ꯊꯤꯕꯒꯤ ꯆꯠꯅꯕꯤꯗ ꯆꯠꯇꯅꯕ ꯍꯣꯠꯅꯁꯤ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯕꯗ ꯑꯔꯦꯞꯄ ꯊꯝꯗ꯭ꯔꯒ ꯆꯥꯎꯊꯣꯛꯂꯤꯕ ꯅꯥꯄꯜ ꯑꯗꯨꯒꯤ ꯃꯍꯩꯗꯤ ꯄꯤꯔꯥꯡꯅ ꯑꯣꯏꯔꯛꯀꯅꯤ ꯀꯥꯎꯔꯣꯏꯗꯕꯅꯤ꯫